कांगपोकपी डिस्ट्रिक्ट थोकिबा थौदोक लाइबक थीबनी कंडेम तवी खुनाय असद लेरिबा मिपुम खुदिंगमकना ऐखोई मसेल गी मरक्ता थाजनबा अमुक हंजिलक्तुना शांति लेबा मणिपुर अमा ओइनबा होनमिनसी हाइना मणिपुर गी चीफ मिनिस्टर युमनाम खेमचाना मियामदा अपील तौख्रे ngarang India sen bathungna pangthokiba marifu suba Independence Day gi thauram Manipur gi ahanba Manipur Rifles ki parade ground da India gi machu ohum gi firal chingkhatuna pangthokre Chief Minister Yumnam Khemchana Taramapan Suba IRB gi CEO Haubam Shanghamitana command tauba contingent kulumdoi gi Guard of Honor yengsit khibaga loinana Mars Pass ki salute okay Ngarangi Thoramatu da Manipur Lenga ki Minister Singh MLA Singh Makok Thongba Officer Singh Amadi Miyam na sarugyaki Thoramatu ga mari leinana Chief Minister Yumnam Khemchana makha taraduna state asida Santi thamna ba amadi tung koina chatpa tagdu leitaba purakna bahona bada Eikhoi Masel gi marakta thajana thamba changi Central Lengak na Manipur da Santi Hanjilak na Hotnabada pangliba mateng singtharaduna Eikhoina amatu oina thabak tawminaduna lamdam asida Santi amadi chawkhatpa mapangal kanba Manipur ama oina Hotnaminnasi haikhe Lanjanare khibasing manung da chronic illness oiba miyoi kuntra manga da lengak na lupa lak amamam mateng pikre social welfare scheme tara teret ki makhada beneficiary lak ani lising nifuda apun lupa crore marifutara mathoi Mating Pikre. Law and Order hi matang da paladuna Manipur Police ki anauba gari chamri humfutara taret yenthokre amadi ERSS chama taranithoi hogdoktuna khudak ki oiba thabak thoram da hena mapangal kansinkre. Thobal District exclusive oina NIA court ama hangkre emergency thorakpa matamda thuna response fangnaba None District ta emergency response application ama hogdokre. Narol Singi, Tungilambi Semadava, Manipuri, Nupi Singi Sakti Piba, Laumi Amadi Waka Simbu Sokatpa, Entrepreneurs Simbu Semkatpa, Madi Culture Heritage, Asibu, Nak Senduna Tamba, Asiakoi, Sarka Siki Pandamni, Bixit Bart Ki Pandamda, Nasi, State Kudimak Sakalanba, Atoktai Maruina, Manipuri Oinadi, Sakapagi Lambi, Santi Kongtang, Dagi Hogodobani. Raya Sarkar na hausik lamandam asida law and order phakana kongtang kayamru paikhatuna lagli amadi Santi gi wadi kaya su kang singi mi singa sanaduna koi chathari Santi haibasi saukhatpagi khwaidagi maroi ba yumpham amani Santi leba lewak ama ohengi hairabadi Eikhoi masen Thajanaba achumba wail izat leina hingba amadi kang khudimak nuksi sanana hingba ma changi aina thamjaningi lamdam Ama humang zaushin naba honabada Santi amadi sakot tharong sing punna samin naba darkar wai Manipur sangjal liba Santi gi khongthang sing saruk oiraga lamdam asigi mafam khuding sinba thungna sakot tharang gi khongthang kaya paikhatli Ngarangi Independence Day gi thauramadu da mapan suba IRB gi CEO Haubam Shanghamitana parade command tauki loinana 4 IRB gi CEO Pramesh Arambam na Reserve Parade Commander oike. Security Forces, Police, Civil Departments, Youth amadi Educational Institutions singdagi punna contingent kulhumdoi Anisuba JNK Light Infantry Serwani Battalion, Assam Rifles, BSF, CRPF, Combined Manipur Rifles amadi IRB Unit Sing, Tarahumdoi Suba Nagaland Armed Police, Imphal East amadi Imphal West agi Civil Police Contingent, Hill District Singdagi Mapan Suba IRB Mahila Manipur Jail Forest Department Traffic Police Home Guards VDF Fire Service amadi Excise Department na Mars Pass ta sarugyake Ngarangi thoram the Medal for Meritorious Service MSM Republic Day 2025 ki damakta personnel taret Rajkumar Manvindu Singh IPS Sarangthem Ibomcha Singh Khetrimayum Prasanta Kumar Singh MPS Nekhonlal Gante Chung Premchand Singh Pukram Vijayan Singh amadi Kamlen Sang Rifleman the PK Chief Minister's Special Citation for Outstanding Devotion to Service ki certificate Plaque amadi cash prize oina lupa lakh amagi award na Special Secretary Home A Suvash Singh da IRP Singh rehabilitation da coordinate tawbani Aadhaar re-verification angang Singh mandatory biometric verification amadi Manipur gi border fencing gi thabak paikhatpagi khusinaki
Chief Minister's Special Reward for Outstanding Devotion to Service ki certificate plaque amadi cash reward oina lupa lakh amagi mana Dr. Mayengbam Veto Singh amadi RK Manvindu da makoina negotiation da achaubu thaudang lobagi UNLF peace agreement tawbada coordination and implementation tawba khusinaki. Chief Minister's Police Trophy for Community Service ke award Subedar Thongbam Dhalendra Khuman, Subedar Soraisam Jivan Singh, Jamadar Oinam Shashikumar Singh, Subedar K Dineshwar Sharma, Jamadar K HIS Rajan Singh amadi Inspector Okram Jotin Singh da khusinaki loinana Police Trophy for Anti-Drug Campaign ki award na First IRB dagi Subedar G Jinkhamlal Havildar T Mangkhwam Lian Paite amadi Constable David Naulak ta khusinaki. Ngarangi thoramda Solid Waste Management te Leiba ULBs 27 ki manungda Jirivam Municipal Council na ahanba mayang Imphal Municipal Council na anisuba amadi Bisnupur Municipal Council na ahum subataki. Battalion led by Subedar Wazahid Khan. To Jammu and Kashmir Light Infantry Serwani Battalion. Following is the Assam Rifle Contingent. The Assam Rifles Contingent.